ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯋꯥꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯥꯛꯆꯔꯁꯨ 이벤 이모이누기 ꯃꯐꯝꯗ ꯉꯁꯤꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯈꯤꯇꯪ ꯑꯩꯒꯤ ꯉꯝꯖꯕ ꯍꯩ ꯑꯃꯇꯪ ꯑꯣꯏꯇꯥꯔꯁꯨ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯇꯥꯔꯁꯨ ꯉꯝꯖꯕ ꯈꯔꯗꯪ ꯀꯠꯆꯔꯒ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯖꯩ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯌꯥꯝ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯟꯗꯛꯇꯤ ꯑꯝꯇꯪꯗꯤ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯈꯟꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯇꯧꯏꯀꯣ ꯇꯧ ꯇꯥꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯊꯧꯒꯥꯏꯅ ꯑꯩꯒꯤ ꯊꯕꯛꯅ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯃꯇꯝꯅ ꯆꯥꯟꯅꯗꯕꯒꯤ ꯑꯗꯒꯤ ꯑꯃꯒꯤꯀꯣ ꯑꯦꯅꯤ ꯁꯔꯀꯝꯁꯇꯦꯟꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩ ꯄꯥꯡꯊꯣꯛꯄ ꯍꯥꯏꯇꯥꯔꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯖꯗꯦꯕ ꯄꯨꯛꯅꯤꯡꯗ ꯁꯨꯝ ꯅꯤꯡꯖꯔꯒ ꯂꯩꯖꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯉꯝꯖꯕ ꯈꯤꯇꯪꯗ ꯑꯣꯏꯇꯥꯔꯁꯨ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗ ꯀꯠꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯅꯤꯡꯃꯤꯟꯅꯁꯦ ꯏꯊꯟꯇ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯒꯦꯅ ꯑꯩꯅ ꯈꯟꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯔꯣ ꯂꯥꯏꯃꯔꯦꯝꯕꯤ ꯖꯇ꯭ꯔꯥ ꯑꯗꯒꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯇꯥꯔꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯊꯃꯣꯏꯅꯨꯡꯗ ꯁꯦꯡꯅ ꯅꯤꯡꯖꯗꯨꯅ ꯑꯩꯈꯣꯏ ꯂꯪꯕꯩ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕꯤꯗꯕ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯉꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯄꯨꯟꯅ ꯈꯣꯏꯔꯝꯃꯤꯟꯅꯔꯁꯦ ꯂꯥꯛꯏꯀꯣ ꯂꯥꯏꯁꯦ ꯀꯠꯄ ꯂꯣꯏꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯀꯩꯅꯣꯁꯦ ꯈꯨꯗꯩꯁꯦ ꯂꯥꯞꯇꯪ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯁꯦꯠꯂꯤꯕ ꯉꯁꯤ ꯈꯨꯗꯩꯁꯦ ꯂꯥꯏ ꯃꯥꯡꯗ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯈꯨꯗꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯦ ꯑꯃ ꯆꯩꯔꯥꯎꯕꯒꯤꯅꯤꯅ ꯄꯤꯔꯛꯄꯅꯦꯕ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯄꯅꯦꯕ ꯑꯗꯣ ꯉꯁꯤ ꯂꯥꯏ ꯅꯨꯃꯤꯠꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯦꯠꯄꯁꯤꯁꯨ ꯍꯣꯏ ꯌꯥꯝꯅ ꯐꯔꯦ ꯃꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏ ꯅꯨꯃꯤꯠꯁꯤꯅ ꯍꯥꯏꯗꯤ ꯏꯕꯣꯛ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯍꯧꯔꯕ ꯀꯩꯅꯣ ꯃꯅꯤꯄꯨꯔꯤꯗꯀꯣ ꯍꯥꯏꯗꯤ ꯉꯥꯍꯣꯡ ꯁꯥꯍꯣꯡꯕ ꯑꯗꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯍꯥꯏꯖꯔꯤ ꯁꯤꯅꯤ ꯉꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯑꯣꯏꯅ ꯃꯆꯨ ꯑꯣꯏꯅ ꯊꯣꯡꯖꯕ
ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ Ibenga ꯆꯥꯛꯁꯦ ꯏꯕꯦꯟꯒ ꯆꯥꯃꯤꯟꯅꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯁꯨꯒꯤ ꯆꯥꯛꯅ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯏꯕꯦꯟꯅ ꯁꯤꯗ ꯆꯥꯔꯅꯤꯀꯣ ꯏꯕꯦꯟꯒ ꯏꯁꯨꯒ ꯆꯥꯃꯤꯟꯅꯔꯒꯦ ꯑꯗꯣ ꯍꯣꯏ ꯌꯦꯡꯉꯁꯤ ꯃꯍꯥꯎꯁꯦ ꯃꯁꯨꯒꯤ ꯁꯤꯡꯖꯨꯁꯤꯗꯤꯕ ꯃꯩ ꯇꯥꯗꯧꯔꯤꯀꯣ ꯃꯁꯨꯒꯤ ꯁꯤꯡꯖꯨꯁꯦ ꯃꯩ ꯇꯥꯗꯧꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫